ꯌꯨꯝꯃꯥꯏꯀꯩ ꯄꯥꯡꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯀꯦꯐꯦ ꯑꯃꯗ ꯆꯪꯂꯛꯏ꯫ ꯇꯥꯂꯛ ꯑꯣꯏꯕꯅ ꯃꯤꯁꯨ ꯀꯌꯥ ꯆꯤꯟꯕ ꯑꯣꯏꯗꯦ꯫ ꯀꯥꯆꯤꯜ ꯑꯣꯏꯔꯞ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯐꯣꯟꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯣꯟꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯒ ꯃꯦꯠꯂꯤ꯫ ꯀꯦꯐꯦꯗꯨꯒꯤ ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯑꯣꯔꯗꯔ ꯂꯧꯖꯕ ꯌꯥꯔꯗ꯭ꯔꯥ?" ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯒ ꯃꯥꯟꯅꯔꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯐꯠ ꯏꯐꯤꯡ ꯐꯤꯡꯅ ꯌꯦꯡꯈꯠꯂꯦ꯫ ꯏꯐꯤꯡ ꯐꯤꯡꯅ ꯅꯨꯄꯥ ꯑꯃꯁꯤ ꯐꯠ ꯍꯧꯒꯠꯂꯦ꯫ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯂꯂꯩꯃ, ꯅꯪ ꯀꯦꯐꯦꯁꯤꯗ ꯌꯥꯎꯕ꯭ꯔꯣ?" ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤꯗꯨ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯩꯗꯤ ꯂꯂꯩꯃ ꯅꯠꯇꯤꯌꯦ. ꯁꯥꯔꯒꯤꯁꯦ ꯃꯤ ꯑꯣꯟꯅꯕ ꯃꯥꯜꯂꯤ." ꯌꯥꯏꯈꯣꯝꯕ ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯂꯂꯩꯃꯒꯤ ꯁꯛꯇꯝꯗꯨ ꯑꯣꯏꯅ ꯎꯔꯨꯔꯦ꯫ ꯈꯣꯟꯖꯦꯜꯗꯨꯁꯨꯅꯤ, ꯁꯛꯇꯝ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯌꯥꯏꯈꯣꯝꯕ ꯏꯀꯥꯏꯔꯞ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯟꯁꯦ ꯑꯩꯅ ꯈꯪꯕ ꯃꯤ ꯑꯃꯒ ꯌꯥꯝ ꯃꯥꯟꯅꯕ, ꯑꯗꯨꯗ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ. ꯁꯥꯎꯅꯨꯀꯣ ꯏꯆꯟ." "ꯁꯥꯎꯗꯦꯗ ꯁꯥꯔ. ꯁꯥꯔꯒꯤ ꯑꯣꯔꯗꯔ ꯂꯧꯖꯕ ꯌꯥꯔꯗ꯭ꯔꯥ?" "ꯕ꯭ꯂꯦꯛ ꯀꯣꯐꯤ ꯑꯃ ꯍꯥꯟꯅ ꯄꯨꯕꯤꯔꯛꯑꯣ." ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯠꯄꯦꯗꯇꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯌꯥꯏꯈꯣꯝꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯆꯤꯟꯗ ꯁꯨꯝ ꯁꯣꯜꯍꯧꯏ, "ꯀꯩꯅꯣ ꯑꯩꯁꯤꯕꯣ? ꯃꯥꯗ ꯑꯗꯨꯝ ꯎꯗꯅ ꯂꯩꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯉꯥꯎꯔ ꯆꯠꯂꯣ? ꯀꯌꯥꯗꯤ ꯁꯨꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯣꯞꯄꯤꯁꯦ? ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ. ꯍꯦ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ." ꯃꯀꯣꯛꯇꯨ ꯃꯤꯀꯨꯞ ꯈꯔ ꯄꯥꯏꯗꯨꯅ ꯈꯥꯡꯉꯤ ꯌꯥꯏꯈꯣꯝꯕꯃ꯫ ꯉꯁꯥꯏ ꯃꯈꯩ ꯀꯦꯐꯦꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯃꯥꯅ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯀꯣꯏꯕꯗꯣ ꯑꯃꯨꯛꯇꯪ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ, ꯃꯥꯒꯤ ꯃꯥꯡ ꯑꯣꯏꯔ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯖꯤꯛ ꯂꯥꯡꯅ ꯐꯝꯂꯤꯕꯤ ꯂꯂꯩꯃꯒꯤ ꯁꯛꯇꯝ ꯑꯗꯨ, ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ꯫ ꯌꯥꯏꯈꯣꯝꯕ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯈꯨꯠꯇꯨꯅ ꯅꯣꯏꯔꯒ ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯝ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ, "ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯤꯠꯅ ꯑꯣꯏꯅ ꯎꯕꯖꯥꯠꯂꯥ? ꯃꯥꯟꯗꯦꯗ, ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯥꯅꯤꯗ, ꯂꯂꯩꯃꯅꯤꯗ." ꯑꯃꯨꯛꯀꯁꯨ ꯌꯥꯏꯈꯣꯝꯕꯗꯨ ꯃꯃꯤꯠꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯅꯣꯏꯗꯨꯅ ꯍꯥꯟꯅ ꯌꯦꯡꯂꯛꯏ꯫ "ꯃꯥꯅꯤꯗ, ꯂꯂꯩꯃꯅꯤ. ꯀꯅꯥꯅꯣ ꯃꯥ ꯐꯝꯃꯤꯟꯅꯩꯁꯤꯅ? ꯃꯥ ꯀꯣꯏꯅꯕ ꯑꯣꯏꯖꯥꯠꯂꯣ? ꯑꯣꯏꯔꯝꯃꯣꯏꯗ, ꯊꯥꯖꯗꯦ. ꯃꯥꯕꯨ ꯅꯨꯄꯥ ꯀꯣꯏꯔꯝꯒꯗ꯭ꯔꯅꯦ?" ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯂꯩꯃꯅ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯐꯠ ꯀꯧꯔꯨꯏ꯫ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯄꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯅꯤꯗꯨꯁꯨ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯂꯩꯃ ꯅꯨꯄꯥꯗꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯋꯥ ꯂꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯀꯅꯥ?" ꯅꯨꯄꯤ ꯃꯥꯅ ꯌꯥꯏꯈꯣꯝꯕ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯔꯝꯗꯕꯁꯤꯗ ꯅꯨꯄꯥꯗꯨ ꯊꯃꯣꯏꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯅꯦ, ꯑꯩ ꯈꯪꯗ꯭ꯔꯕꯣ, ꯗꯥꯛꯇꯔ ꯌꯥꯏꯈꯣꯝꯕ." ꯂꯂꯩꯃ ꯍꯧꯖꯤꯛꯇ ꯈꯪꯂꯛꯄ ꯁꯥꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯏ, "ꯗꯣꯛꯇꯔ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ?" "ꯅꯨꯡꯉꯥꯏꯔꯤ. ꯅꯪꯗꯤ ꯀꯝꯗꯧꯔꯤ?" "ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯐꯖꯅ ꯌꯦꯡꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ. ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯃꯌꯣꯜ ꯑꯃꯒ ꯆꯣꯡꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ." "ꯅꯣꯡꯃꯇꯁꯨ ꯆꯦꯛꯑꯞ ꯂꯥꯛꯇ꯭ꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯅꯥꯕ ꯐꯔꯛꯄꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏ ꯀꯥꯎꯈꯤꯕꯩ ꯋꯥꯔꯕ?" "ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯗꯣꯛꯇꯔ, ꯂꯥꯛꯄ ꯐꯔꯛ ꯇꯥꯕꯩꯅꯤ. ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯈꯜꯂꯝꯕꯅꯤ. ꯑꯩꯅꯕꯨ ꯍꯧꯗꯣꯛꯑꯝꯃꯕꯅꯤ ꯆꯦꯛꯑꯞꯀꯤ ꯃꯇꯥꯡꯗꯣ. ꯑꯗꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯝꯕꯔꯁꯨ ꯂꯧꯍꯧꯗ꯭ꯔꯦꯅꯦ. ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯨꯗꯅ." "ꯍꯣꯏ ꯌꯥꯏꯌꯦ ꯗꯣꯛꯇꯔ." ꯅꯝꯕꯔꯗꯨ ꯍꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯐꯣꯟꯗꯨꯗ ꯅꯝꯕꯔꯁꯤꯡꯗꯨ ꯅꯝꯂꯒ ꯇꯨꯡꯗ ꯁꯦꯞ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯗꯨ ꯋꯥꯔꯤ ꯇꯥꯔꯤꯕ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯣꯝꯁꯦ ꯑꯩ ꯎꯈꯤꯒꯨꯝ ꯇꯧꯔꯦ. ꯑꯩꯒꯤ ꯕꯥꯞꯅꯔ ꯈꯪꯗꯦ." "ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯥ ꯅꯥꯕꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯝꯕ, ꯑꯗꯨꯅꯅꯦ ꯗꯣꯛꯇꯔ." "ꯑꯣꯍꯣ, ꯑꯩꯁꯦ ꯄꯦꯁꯦꯟꯁꯦ ꯌꯥꯝꯃꯟꯗꯅ ꯀꯥꯎꯕꯅꯤ. ꯍꯧꯖꯤꯛꯄꯨꯗꯤ ꯅꯤꯡꯁꯤꯡꯂꯛꯂꯦ. ꯑꯗꯣ ꯅꯣꯏ ꯑꯅꯤꯅ ꯀꯃꯥꯏꯅ ꯈꯪꯅꯔꯝꯃꯤꯕ?" ꯏꯔꯦꯜ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕ ꯍꯣꯠꯅꯒꯦ ꯇꯧꯔꯤꯉꯩ ꯂꯂꯩꯃꯅ ꯐꯠ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯗꯦꯠ ꯂꯥꯛꯄꯅꯤ. 10 months ꯐꯥꯕꯒꯤ. ꯁꯨꯝ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦꯅ ꯀꯣꯏꯊꯣꯔꯛꯄꯅꯤ ꯗꯣꯛꯇꯔ." ꯏꯔꯦꯜ ꯂꯂꯩꯃꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯛꯏ꯫ ꯂꯂꯩꯃ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯏꯔꯦꯜꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯌꯥꯏꯈꯣꯝꯕ ꯏꯉꯛ ꯉꯛꯏ꯫
Sagatpa asasu ningkhairagli nupi magi wahai ama anisina. Ngasai makai momon tawna leijaramba nupa mado maithongdu khajik hangsinkiduna haire. Oh, ado aisi ichanda wa ama singdokningbani. Kay wano doctor? Kayshu leiba wabudi natida. Eksi wado haigi tawba mikupta yakhomba magi pocketa yauriba fondo vibrate loinana khingle. Hairangge tawriba wado leptuna kanano haina fondo lauthoktuna yengnabu hone. Manaw nupa oirambadudadi leiriba aniduda onsinduna haire. Urgent call ama lai amta pairukigeko nahaktang. Lalaima amadi irelso hoi haigomba ngaknomduna lehawi. Nupaduna chatkrabada lalaimada irelda onsinduna haire. Da irel chalasi asi nupase lakdringaisida amta chalawrasi lao. Asi hairaga lalaima iping-ping na hogale. Matawduda irel ingaw-ngawduna haire. Kaygino ichan mino ngaykirui ngaykisigaino. Nupido walan kay shungangda mangda phamliba irelgi makhutta chingduna kefedudagi puthore. Irel nupi mana chingliba makhaido tamna adumaksu inaragli. Lalaima irelgi pairiba khutudi thadokte aduga matomda pro changna haijay. Da irel thawro chalasi asinupase akhoi uredi amuk tanaraniba chalasi lao. Khudsidi nangna paisa leiraga gari kamain thawduini chan. Paboida pairuba nupa magi khuttu lalaima gyan laktuna phat thadoi. Ekairak tawna mamaido mugluk thaduna le. Matawduda irel nokmi tawduna garido start tawnabu hone. Aduga leptuna leiriba nupiduda gari manungdagi haire irelna. Lauda naichan doctor do amuk tholadi kamdawni. Lalaima hatu gari maningi sittuda kakhatuna phamkre. Garido thawba haurakli. Mamaido thonawlomda leithokduna lambida chatliba achat awongsing aduda yengduna le. Irel garido thawna tungda tonglibi nupiduda haire. Ichan, kaygino doctor da ibani koinaina haijalise. Lalaima ngasai makai mamai leithokduna leirambado irelgi waduda leishilakduna nupa mana hangliba wahangdugi paukhum pirei. Adu doctor do aina hospital da leiringaidagini engonda mana wakhalama khanba mal aibu mana nungsiba mal aduna mana hairkadaba wado aina khangbanina hairktanaba aina ta irelga koinaina haijinbani. Doctor duna nangbu nungsi haidi nangdi kaman khangi baijan. Nahanmuk hospital da leiringaida engonda phongdoki tawkhrabani aduda aina wado marak thatlaga hayankidaba. Oh, adugumbam leiboire. Asomdana yaikhomba kolwaridu sanaba loireduna ngasai lalaima amadi irelna phamlamba table du tamna muklai. Table du da kanashu leiramdrabaduda cafe dugi leiriba staff ama singda changduna hanglu. Yaikhomba mana hanglubadadi chatkre hairagli. Yaikhomba ngahag leptuna machinda sumsoli. Ain accident gi matangda singduki khalaga nangdi chatkraboire. Aina thamoina khoidajaba oiradi magi amamam hekta leiramba. Aigi laibaksibo uthoknasu thikreda. He daibang simba mapu nangse uthoknasu phatteda. Aise single loina dum sikro hairaba. Nangse phatti phatmande. Aigi right person amta nangna thingna andaba tawshi. Wahai khara si hairaga nofe tawraga amuksu makha tare. Hoide nupanabu aina ngamnaba aino inkoini. Thamoi sina khoidarabo mabu aigi soidana oini. Somdana sungarido thaurakpana yum yaushilakli. Getugi mamangda leiriba secretary-duna hanglaga garage-tuda garido thaujinkre. Lalaima garidudagi kumthaduna imungtamna changlei. Irel maso garidudagi kumtharaktuna lalaimagi tung oirap chatli. Nupiduna sumang yaurakpa mikuptudadi hiyainu amadi banu mangonda leptuna leirami. Hiyainu masu nupi ubaduda nokmi. Hala boy shuthoibinoi bo kadai chaluraba. Halebo bo ai chalubagi wari nayak potharukige. Hangliba mabuki wahangi paukhum piramda lalaima magi rumtamna changki. Hiyainu mangonda kakhatlakliba irelda mu onsinduna hangle.
Irel, nakhoi bu kadai kadai chatlu ne? Ichana chukpa mafam amda chatningena khara haithaba kholamda chatluye bobo. Isu thoibina isuk sukna changkhrisina kaidobo yawge Irel noibo. Irel cafe da Dr. Yaikhomba thengnarakpagi wado hiyainu amadi banuda amada chithada tamle. Irel na lirakliba wado da hiyainu madi phak nokladuna haire. Doctor duna aigi isu thoibida kaurakpagi oire isuna sauna changkhriside. Onthokpanida aigi isu thoibiside. Wahai kharasi hairaba tungda Irel da mu onsinduna haire. Chango Irel, nangsu pothajaruro waramani. Irel su haigum pangak nomi. Aduga magi rum tamna changkre. Tungda lehauriba hiyainu amadi banudi wari sanaduna nokminna hauri. Somdana khaba. Pamungduda longna hiptuna wakhalama khanduna le. Maithonga duso kahina haraubagi mami amatai. Ashun nungaiba mut amada lairingai mikupshida nakanda lairiba fondo vibrate ka loinana ring khingle. Nungaiba wakhalgi ipakta tauduna lairambado khinglakliba fondo da thugaire. Famung nakanda lairiba fondo da mitpham thamle. Jerry haina thaba save tawba number do oirambado da khaba nokmi tawramba maithongdo isuksukpa maithongna muhut silli. Phone adu paikhatte aduma khinghanduna thammi. Hanjin lepa leita adumak tawshile. Asum hanjin tawshilakpaduda khaba fat paikhatle isaw sawna aduga hiningdana khomi. Kadore call tawre ise paiba phawdi yaina handang marak se da yaina aingonda yam hainadabagi mataw mu ulise kaigino aingonda gi lapthoke khalera aigi nungshibadi tayai loimu pithokrabani tayai dumaina tawradi ayam nungaide akhoi ni jelase ainang siam pakhale kainu cheri chenbasibu phagiro nangai thabak tawbusunate hengwai kaidor chadorige aigi baba aigi tamona thabak tawrena ai sadi tawduna nangbu yumsida pusinbadi aingam ai pamde aina nangonda lapthoke khanbasu leite ai thabak na yadadana nangonda pau phawba yakhidabani ai aduda khangde ai dayagi wa amta suta pa pamde ai budayagi yumduda pusinbir ai dayai yam chingnai nupi sina giri takselakpasina khaba sawningba haidu oire nupi asibu mata sengna nungshibadi natte ngahaki apamba amaga loinana nupi sibu nupamana themduna koibikibani khaba isaw sawningna phone da haire khachik haibada gyan tadaba tawgun akhoi ni ngang sumta natte chen chongaga lohongba sibu ngang machana laidibi sanabadongna sanayabro ai nang hana madik chakise misaga mamam oikise na haiba natro ase khak hairaga jerina pakhum ama piba nangdringai phone do fat kak thatle phone do isaw sawna phamungdu da muglang shile aduga sumachinda usandana noklaga sole ngake pambana nangbu nungshiba sakhiban hojukti aige pambadi phangkri yar nangna pangjabagi aige langda thokiban ai nang lawbu ngamo maramdi ai nang nungshide waisi haiduna amu ushitana noktuna leikhaba asum numidangi pung 8 tarakleba matamdudani Irel hajik langba oina sumangda thoglaktuna ingna maisa chinchatabi ningthibi thaza mangonda mitham hongda yengduna ngahak sumle makhut yena pairiba phone do thangatuna chimcha haina save tawriba number duda call tawnabu hone ring anirak ahumlak chatpaga paire hello yai tumubu chimcha tumdri yai nangna call tawrpa ngairambani aido ngasai na tawrke tawbani babaga wariyam sanada leithuure yai nang sei ningsingdabra khangde handakti call gu sukya tawrakhidre chimcha thabak na yadabagi tawbani ai chimcha bu miku khuding ningsingi ai eksangbaga tawrei sini chimcha da nang adumai haiganu yai ai kenom haigena hayo chimcha ai yai udaba yang kuire ai yai uningi asi haiduna chalaima sutsu tawduna kapagi makholdo Irel tare matawduda Irel nokfek tawna magi chimcha bu themjinba manba mongda haire chimcha aisu chimcha bu uningini aigi nungsirba khuldusu udaba yang kuire ado chimcha migi yumda leiraga thabak tawbunina ai khulda mutang lakke hairisu paklakpa ngamde wado koithore chalaimana
Kay insang charage yai. Kangsoy amaga kangho amaga tawi. Chimchadi chak charabo. Chaningdre na chadra da ngasidi. Kay chasilurage haise. Ngasay nungdang wairamdo imana singju lairene chasiluraba adugi chaningdre. Oh, ado chimcha. Nang imada phasana senabiyu ko. Aina sida laibase imaga chimchaga gi khanbada ai leifam khangde. Mikuk khuding imadu kamai leiramdoino khanbadane ayam wai chimcha. Yai adugidi nang kaisu khalluno imado aina nungtigi yengba chatle. Idomcha khoida punna lehori hojikti. Aduna idomcha na su phasana yengsinbi hawida. Aina su imado kupna senayi. Mina wa mathak thangdanaba nang thabak to phasana tawko yai. Khoi chimcha tumnaba tawro thengi. Aisu thamage ko. Hoi thamo. Asum phone du thamduna sumang du dagi mangon tamna ka khalake tawbudu dadi mangdagi lalaima phat onsinduna hairi. Athengba sida kana wari sanaino da ira. Nang tumdri boichan kana sunateda imaga wari sanarambani. O tumba yadraba ngasigi thabal mangal siam phaje. Aduna ngahak yenguge na thoklakpani. Nangsu thase toini yengbroichan. Yengi. Kaisum sangda leibagum chahi kya lairakpanina thagi phasabase mayek singna uba phangdabani. Ado hojikti tha jamabu mayek singna uba phangjai. Aigi met ani sina tha jama se toina yengningba phawi. Mabu yenglaga aigi thawai hakchang se ingbagumna tawi. Chimcha ichan. Magi chimcha ko bahina khibadugumna dalaimadasu chimcha haina pat kauthoklu. Irel iga tawduna le. Dalaima fat irelda Da irel kanano chimcha haide. Ichanupini da. Dhairel gi chanupi su leibra. Leidida akhoi khugi ichanamani. Sumangonda kaukhibado haina khiba adugini yam nungshire ichani. Haina momon tawje nupa magi machinda chimcha bu ningsinglaga. O thenge da irel su tumuro aisu changage. Hoi tumuro ichanangsu aisu changadabani. Lalaimado mangolongda kakhatkiduna imung tamna changkhre. Irel madi lalaimana changkhibado yengduna machinda sumsole. Ichan nangsi chamchamna sui. Kaino nangbo babana chahi kaya mapan thokhanda thamai haise. Nangi thuptuna leiriba wari singdo aina ka hina khanglibasi kaigi. Mathangi numitni ayuki pung 9 muk hairaba matamni. Chalaima sumanggonda ayuki thongnabani haiduna hangamdu puthoknaba manduna laknari. Machinda sumna su soli. Akhomaga khoibaga se masaksu khangdaba bet manba nupaduda asuk thazari se kaiginoba. Aina haiba wa amta sudabide macha ingondagi bet manba nupaduna hena lumna lawbra kainum tawri. Asum isaw sawningna insangdo malli. Tanjaduda lata suthoklatuna haire. Kaidawrage be manangbo isawda sawraga dum leirisibo. Chalaima malamba hangamdo phatlaimaiduda thadai aduga mamada yengduna haire. Masaksu khangdaba betman nupaduda noina taina naudi yam thazadaine. Haima icha thoibiye nupa machadudi yam phana uine. Wahai watana phajariba thawgalona khangliba. Akhoigi yum nakasida leiriba pharmsiso Nangi babadi yingsinbiyo haidanane thabak bigani haisidi asuk phabasibo nangsidi ibema. Mamagi wadoda chalaima khazik saurap haire. Ima mapan thongi sakphamna migi magun lepa yaba nate. Mapanda khaktang phasaba haibongdo manungdadi tin changba yawramiduni. Kaishu khangnadaba miduda imaga babaga nasuk thazaidu kaigino adu pangde hagero. Nanga ngangnabaga ngamchapo nachade khoi. Asi hairamduna lata imunglomda taha changkhre. Lalaima isaw sawna adumak insangdo makhatana manba hawi. Asum malingay sida sumangdagi nupa amana phatkawre. Insang maliro. Chalaima hana takraba khonjel kanano haina malamba insangdo toktuna khonjeldugi maikayromda yenglay. Lairamba nupadu ubada chalaima bit khajik halle. Hangliba wahangdo khomlamda mamaidu leithoktuna imunglom tamna changnabu hone.
Sumangda leptuna leiriba nupaduna changkhige tawriba nupiduda onsinduna amuk haire. Aina haiba wadubu kai khalino. Ai ubada mai leire chengi khalidubu aibu kirira. Hairakliba nupa magi wahaiduda thangchilamba khongthangdu chap lepi. Aduga mamaidu leithoraktuna leptuna leiriba nupaduda onsinduna khonka chikkalab haire. Aina nangdi kai oidana kidawriba ha. Nasakto yengdadana changini. Nangbuna maigado ikaibamta khangdro. Ikaibagi singliga nanthokrabrana. Nachin thiriba. Nasakto yengdi adugi changini. Asum chalaimana khabada onsinduna chairingai mikupsida imnglomdagi latado taraduna thokle. Aduga machagi akanba wahai singduda machanupida onsinduna chairi. Karino ne masibo mingonda dumaina haiba hongnabrane. Yumda lakpa atithi amada adumna haiba hongnade. Mana usitaba karimnabadudi imana khangbanate. Mana nupi ataida tawramba yai chalaima ingondadi yaroyidu. Wai khara khaksi ta sak ikakak na hairamduna imunglomda makhongdu sahum naina ngamngam thangduna changki. Khaba tamthiba matawdu maikhum upsinduna afaba mi amagi saklonda haire. Kaishu kaideda ima. Ichana haiba wahaijisun aidi kaishu sauningdeda. Nachanupi se ngawbani ibung nang nungaitaba tawganuko nangbu kaidawba lakpano. Noi baba su leitene labu kungki imabu kawucho haibro. Yani da ima kawrunu. Pharmacy kadai phauba saba loshilagena yengba ina koithorakbani. Oh, yenguru. Namasu ising thangatlambani saramani. Amta thangtharukige. Nang yengthuroko chalamdaida imagi nakta changamkho. Hoi ima. Asum haiduna khabasu famlom tamna chatkre. Latasu imlomda changki.